ISTV की पाउमियंग ताबिरिब सिंह तनाम नोकचरी ngasi maruba pauda lining the khenaba thamba amadi secularism da singnarakpa party khudingmaktagi section batangai phade haina deputy chief minister ge khangamna phongdokre December 13 ke hingnong yaidagi National Highway 37 Imphal Jiribam lambi Jiribam district demand committee na total blockade chathargani lauthokre amadi Tamilong komla gi mahau amadi masak masu nong magi hantharakle hai Pau Shandona Pizari Lining like Sonda Kenaba Thamba Modi secularism the Singnarak Party Kuding Maktagi Aikoi Punna section Batangai Fadi Haina MPCC ki President Oiriba Deputy Chief Minister Gakhangam na Fongdokre Bisnupur Block Youth Congress Committee na Sinduna Kiamaning Singh Salin Bisnupur the Pangthokiba secularism the force behind India Haibatim the Pangthokiba Nomi Yoiba Youth Congress Conference Tawa Pomasimana Fongdokibni Mana Makata Araduna Lamdomasi Lining like son makal sunaleba kalup sing punna kundaminaba apikpa India amagumani masida kalup ki wakalon thaduk tunai khoi punna hingminabagi matam oire Bisnupur district asi malemi phamatei da phangdaba sangai leiba awanu pokta thumi se andaba khwadi chawba lokta pa leba mafam amani district asibu chawkhat lambi da khumang chawsinnaba punna makna hona minasi haiki Commerce and Industries Minister Govind Das konthau jamna Bisnupur district ase smart city amagi plan leirabasu lam ekar ani makhai park chawba lamgi awat palairi haiki Nasige Thorom Asida PDA के chairman T Mangi Babu Parliamentary Secretary M Prithviraj Kumbi Kendra के MLA Sana Sambira ex Revenue Minister KS Punil Kanta Youth Congress के लुसिंग बके आसरुक याकी Thorom के सरुक अमोइना Bisnupur Municipal Council की हंदकी मिखलदा Congress के मिरप ओगदब सिंह सुताराम ओकी मतलब लेबे खिबिकता कुकन पंगंडोले लेबा अशा अदुन मरम ओइबनी अतोप पार्टी ना धर्म जुम्फम ओइबा जात जुम्फम ओइबा मिसंग मिखाई नाइबा कम्युनल ओइबा रिलीजियस टॉलरेंस लेतबा सोशल टॉलरेंस लेतबा अया मदुना मिओइ खरगे मिओइ खुजो खरगे साजब सेमजब अदुगुंबा लाउजबदा मियामगी द हाइबा तौथोरखना मिओइ खरगे ओइ तौथोरपा मरमदुना मरकता कखलकपदोन तौरसु इकुई कुइदना कोंगोल काबदोन कारम स्वाई मांकी बुगुमना राजनीति दो अतोपसन हे मांगी बसे मरम अदुननी December 13 की अहिंग नोंगाइदगी National Highway Contract Rate Imphal Jiribam lambi Jiribam District Demand Committee na total blockade chathargani lauthokre Jimpal go pista pangthoki papau gi mefam amada committee gi convener W Dinesh Maiteina Jiribam bu mapung phaba revenue district ama ohengadabani haina changsliba khongjang asi hena concern boina December 10 ga manga phawba gi manungda government na demand asi pithoktrabadi matam kaktaba ban gi khongjang asi changsnana baware lobuni government na aphabu numit amabu Jiribam bu mapung phaba district ama oina Thokani haina asakuiraba saitra rom directly ba si aphaban numit amata yaudra hangki total banasida highway da karingma makhalamata gi gari chen ba yaroi khongjang asida central project sing su concern gani amrom da khongjang asida ana ai water supply asi ana lining lights khongjang mari lena thabak thom sing kom thokani sangsliba khongjang asida civil society organization sing amadi lanai lupsna sogot piu haiki hayo banasida koi ana ai medical gi Madi atai dalam kerana joiba, kalau watong sing natana atau pa mari lena daba, macam watong sing tahu gari mata, ayam kesi macam tapi kan orang apa yang dah apel tahu ni, masih dia tolak pa apa patah kita itu kedua apa ini kan masa puja kita ni ayam mungkin semua anda thamjat. Tamelong Mandarin Natraga Tamilong audience haina sakhang naraba Tamilong gi komla sei chai khudingi chawbi sang asuki matik hanthaba masuda chawna hom leiba loina na komla sigi manam walak patheng nari haina College of Agriculture Central Agricultural University Department of Horticulture ge Associate Professor Dr. R.K. Dilip na phongdorgli Tamilong lower ground da pangthoki ba Tamilong audience festival da khwaidigi phana Komla Puthokpa Changdamnabada jury member oina saru yakiba Dr. R.K. Dilip na ISTV news da khanghalakibada mahauda amadi manamda top khenaba ama leibagidamak malayamda sakhang nariba komla makhalasida thengmariba hongmasing asidagi ngakthoknanaba natraga kannanaba athuba matamda komla thariba lomi singidamakta awareness program ama pangthok mathau tare
ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯣꯝꯂꯥ ꯊꯥꯕꯗ ꯆꯪꯕ ꯇꯦꯛꯅꯤꯀꯦꯜ ꯅꯣ-ꯍꯥꯎ ꯑꯃꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯣꯂꯦꯖꯁꯤꯡ ꯐꯪꯍꯟꯕꯁꯨ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ compete tauba yaraba and sometimes kelma tamda akoi gi mapangi miyo sing akoi manipur gi kaino sina mahau da masakta heli haibauda hainaraba asigum laba magum leiraba akoi gi komla si akoi na yokhanaba amasung makata na expand tawnaba tahodragadi akoi gi afaba sendal lambi ama mangkiba yabagi achauba adugum laba akoi gi threat ama lei नुपिलाल की हुमुद्रात्रक सुबह कुमोन दिसंबर 12 लाखपद लेबाक खुनाई की लांथेंग अदुदा सरुक याखिबा लाइओई खरबा इमा इबेल सिंगी मफमदा कोरकोम ने काय खुमनब उलगली पब्लिसिटी कमिटी की मीडिया कोऑर्डिनेटर के एसएसयू हेबना थोप चेरोल अमना इमा इबेल सिंग अदुना उत्पिरंबा थौना लिंगजेल अमसुंग कथोकपगी वारी सिंग अदुना ngasi gi mirol aikhoigi phidam amasung lamjing oinari lising samapan supno marigi ahan nupilal asi british ki loilam lenga nampu wayel gi mayokta manipuri nupi singna haunaru balaitana nupa singi mang thana song thoktuna lantheng na kibale semlon gi sapu yawba ihongni asumna matamadu gi imai bel singna changsilak pakan ma khongjang aduda british loilam lenga na karisu tobungam kide loilam lenga lo na masung thogi awat anai gi mayokta haukiba lising samapan kuthra ga mapan gi ani subu nupilal asisu lamdam asigi imai bel singna leba ki lur bibam kaya da song thoktuna lesemlon gi thodang pang khiba liklam sakki mayak laraba khudamni matamamada numit ta de hainaramba british imperialism phawba marai luhan mangam khiba ahan ba amasung ani subu nupilal asina ningtam yawal ihogi liklam phatuna ngasi phawba manipuri khunai asibu ningtam ba punsirol amagi mayon leptuna lakli cherol asina makhatana ngasi ningtam na hingjaramba manipur bu namduna india gi phiba nungda tension kharba matung asida lesem loan settlement loan amasung khunai gi kayat khudimak kintha halakpata natana manipur da yelhong edigi khunda minaraklaba yelho phurup khudimak kangkhul mutkhiba yabagi akiba mayok narakli indiana matpi kharba manipur miyam gi ningtam ba hanjana bagi changshli ba ningtam lalawosi namthanaba masing yamlaba langmi sing thajalakuna amasung tamthiraba apspana sing ba black law kaya thamjinduna lamdam asigi micham miyam bu ot naiba harpatuppa miyobigi hingbigi hakmatpa nupiyobi singi kay khumnaba mahan biba masing thingam draba wathok lanthok kaya asigi mayok tasu ngasigi thona phabi ima kaya na maya paiduna iramdam asik kannana biga soba thodang lowri ngasigi ima singna lenga kimiyot mine gi mayok ta leptuna leba khunai kanbigi leptuna sathari balan thengasi ahum subu nupilan amagi saktam hena loragli asigumba ahum subu nupilan amagi mai pak pa panthung yawna pukhatpadi ngasi nongna thorokliba khunai asigi larik laisu mangal ningthina phanglabi nupi khunai gi thodang oiragani hari ngasi manipur gi social lakliba khunai asi sengbatnaba masung kannana bagi damak asoba thodang loragliba manipuri nupi khunai gi thodang asi hena mapung phaba oirasanu humbudra taruk subu nupilan kumona lakpada ahum subu nupilan amagi damak sem sariba imai singi pangal thauna hen hapa oirasanu hari National Institute of Technology Imphal gi ani suba convocation thorom langon dalaiba institute asida pangthokre thorom asida Manipur Pollution Control Board ke chairman Dr. NG Bijoy ISRO gi scientist AS Kiran Kumar Board of Governor and IT gi chairman YS Ranjan amasung NIT Imphal gi director S Birendra su saruyaki NIT gi director S Birendra yamna institute asida marueba discipline singi postgraduate undergraduate amasung nauna civil engineering tambagi khudong sabalere mechanical computer science amasung electrical engineering gi su kan honari thabak phangbagi matang da palladuna sada mahiroi yakhai mangadi campus tagi interview tawduna toan ba company sing lawkhre hari Dr. NG Bijoyna science na ngasi hiram kaya da khunum chanduna leiba sida lawsing hena tan sinduna kana ba maongda sijinnana bagi tangai fadaba lei haki Department of Space ki secretary su oriba ISRO gi AS Kiran Kumarna Act is policy lakpada Manipur ga sobo thodang leibna satellite ki khuthang da national database semduna khangdok nanabigi khudong saba su leire database asigi makada earthquake zone wetland mapping yauna hiram kaya da khanghan ba haukhre haki The challenging climate is posing great difficulties to the natural environment, infrastructure and socio-economic activities. In this context, I would like to draw your attention to the recent incessant strain and devastating flood situation in Tamil Nadu, which has coincided with climate talks in Paris. Impacts of changing climate are being apparently through extreme weather events, such as the one we have seen in Chennai. The important message is that we need to be prepared with coping mechanisms to mitigate the effect of the severe weather-related impacts on the lives and properties.
Mission Indradhanus ki ani suba phase gi ahum suba round health ki director Dr. Okram Ibom San hodokre lampel da leba office ta pangtho ki bapaw gi mifam amada director Dr. Ibom San phungdo ki bada sei ani makha da gi hoduna mathau tarbadi sei tranga phaw da leba angang singda hidak kapthok piu maruina miron binupi singda hidak kapthok tuna laina kaya da gi angang singbu kansi mission ase su mai pan badalamdam sida leba miyam na sobo thodang lobiu haki paw gi mifam sida state nodal officer ts Nandakumar su sarv yaki Mission Indradhanus haiba masi khudong chaba si lobiraga loina bak thokbirtana mayamna cooperation pibidana masi last child phawba last pregnant woman phawba loina bak akhoi hida kapina bagi damakta ina praja mayamda pawjen pijari aduga mayam punamak school gi waja oiro angalwadi waka oiro club oiro maira paibi oiro asa mayam everybody si masi akhoi help tawidana akhoi cooperation pibidana masi asoba success ama wohen view haina ina mayang tarapta mafamda ai medical department tarapta ga ina request tawjari Zanimsta matam kuina anuba technology gi dialysis machine na layang mangam lakta badu ngasidagi patient ahum ahan bo oina layang bahawre anuba makhal gi dialysis machine asi Japan dagi leiraba tungda expert technician leitabadagi machine mari panghat pangamdana lakpani se minister gi pautak matungina machine ahum ngasi pangkhatuna miyoi ahum lemna dialysis tawkhibani institute asigi director Dr. L Devena dialysis tawba taba mathau taba anaba amana Lanai hospital natraga mapan da layang bada sel yamna satpa tu hantaba ngamlagani Manipur miyam gi yengduna matam kharadi sel logduna layang gani authority ga tanarga layang bagi changadam sanpham adu yamna ataba maong da lepkani haiki Objeki oinadi ngasi dagina nimit kharani phawbadi aikoi gi free of cost haibadi sel shooting tingdana aikoi anaba singsigi sewa tawjaba oina aikoi masi khudong chaba se pijagani jenims asina ka hena afaba thakta puraknumgi damakta koigi public nasu miyam nasu sahojog pinabiu support tobiu loina na ngami makai aikoi doctor side tagi nursing side tagi koi technician side tagi koigi patient singigi koigi fajana koigi awangba habidi afaba standard oiba mong da koi treatment tawjagi hena koi khanajari DC Porompata Seliba Diesel Auto gi driver ke Alif Kumar amadi W Budhana Ari petrol auto sing service toba thingani haribasi Porompa DC Rota Cheliba petrol auto rickshaw gi Union Carrier and the Essential Service Provider Welfare Union na yabangam loi hari miyamagi apamagi matungina auto service tawkibani service tawko matamda ayarapan tholok patarbadi makhoi ani daita pugudabani hari azu pawgi marakta natian break amtang lobinasi Breaking matungda amukana taram nokchari Victim of trafficking and commercial sexual exploitation haibasida nomigoiba legal awareness program amagi khanane naba mifam pangthokre Imphal West ki SP ki conference hall da pangthokiba thoromaduda Imphal West ki Chief Judicial Magistrate A Notane Sori Imphal West ki SP Dr. A.K. Jaljit Social Welfare Department ki mari lenaba official amadi Women's Action Development Ward ki Secretary Sobita Mangsa tabamna singba miyo kya saruyaki Imphal West Legal Service Authority amadi Imphal West District Police na punna sinduna pangthokiba thoromaduda pangtholiba topic asigi matangda akhang hisingna wangang ki amadi khananai naki Aklavia Model Residential School Gamnom Sapramena gi Computer Laboratory ama DC Sanapati Jacinta Lazarus Naksi Sangakre Thomasida Sada Hills ADC gi CEO Chongpu Kipgen Tribal Affairs and Hills ki Assistant Director Pishak Kunmei Suba Samurai Hills Sapramena Post ki Major Pankaj Girisu Saruyaki Naga People's Organization Sinduna Numit Marini Sathakadaba Barak Festival Ngarang Senapati Headquartered Hokre Hodopaki Thorumda Teimi People Organization gi President Timika Kojak ADC Senapati gi Chairman MN Maxon Vice Chairman T Zone Hingba DC Senapati Jacinta Lazarus Saruyaki Ngasi dini sanbu nimitta maiba sinduna mai lorbo matung thorom gi maira sukhat ki NPO gi unit singda khudol pot sing lan ki nat ko oiba kumai kya su pangthoki Sairel Khong Lakai dagi chahi ani khatangai riba moyang khom pai khomba ko nu pa masa ama satkiba December ki tang mapan gi ayuk pung nipan makhairom taba matamda mayum gi thungal dagi mang ki badu ngasi phawba thiba khangdana leiri angang si mang ki bi matang de mung manung yauna lekai miyamna
फंगनबा पुखरी फावबा सितोक्तुना अमदी अतै अतोप्पा पुखरी सिंग थीबगी थबक चथब लेप्त्री इमुंग मनुंगदगी फंगबा पावगी मतुंगिना अंगांग सि मांगखिबगी मतंगदा थाजनबगी मतुंगिना माइबा माइबदे येंगलुबा मतमदसु मीगी मखुत चनख्रे हाइना फोंदोरकले हारी पनबा याबा वाफमदी लेकागी अहल अमना इमुंग मनुंगदा फोंदोखिबदा अंगांग सि नुपी अमना पमदुना सतखिबा उहोवी हाइबा वाफमसु लैख्रबनी Commerce and Industry Department की मखादा KVIC मुद्रा PMEGP MSME Food Processing Fund for NABARD amadi Credit Guarantee Fund Trust for MSME na singbagi manung channa trade nipuga tarukta loan pinanabagi damak apply tawkraba singbana loan hydrok pangai charakta November tang kunga mangada Commerce and Industry ki Deputy Secretary na thokiba notice ki matungina District singi DIC ki General Manager na Sathariba thong sing adu loan thariba miyam gi mayuk tani amadi miyam usittabani haina MSM na phongdorakli loan pibigi mingda miyam dagi na puda paisa khaibani haina DIC gi General Manager singbu MSM na lauthopaga loina miyam gi interest ta khongthang kaya lokhalagani hari Zanim Students Association na sinduna nomagi oiba idan tobagi camp ama Zanim's blood bank da kusam na pangthokre Thank you for Saving My Life haiba slogan da pangthokba idan tobagi camp aduda association gi mahiroi kunthraga manga amadi Zanim's School of Nursing gi mahiroi kun henmana EPK Association gi President MD Yayan Khan na lemna idan tobasi sahi khudingi leptra pangthoktuna miyam da kanaba phangangani haiki Amaromda ISTV Bank na Bharat ki mafam purumakta lisingani taret tagi hoduna corporate social relationship ki makhada leptra pangthoktuna lakpa nomagi oiba idan tobagi thorom ama MZ Avenue da leiba ISTV Bank Limited pangthokre Deputy Manager DK Peter na ngasigi numit asida ISTV Bank na sinduna City Chamapan Kuntrada mafam lising anida idan tobagi thorom tathaki nomada idan tobagi sang khwaidi wangbagi dama World Guinness Record ta phawba chanduna lakli haki Manipur da lingkhat kiba NIT gi ahanba batch ta tamkiba ka sampat leimazam lakai tagi Rudi Okramna BTech ta stream khudingmakta khwaitigi makok ta aduna Siemens gold medal amadi electrical and electronic engineering da su NIT Manipur gi khwaitigi makok ta aduna institute gold medal phanglai All India Radio Imphal da pau gi lamda asoba thodang dorumba singzamai khetri lekai tagi Sharam Mangina leikhidabagi homlak suba kumon thorom singzamai khetri lekai da pangthokre Sharam Mangi Singh Foundation na sinduna pangthokiba thorom aduga mari leinana Sharam Mangi Singh Memorial Award sai asigi oina political analyst amadi social activist layau thabam Sarachandra Sharma da kushinaki ngasigi thorom da Manipur Cultural University gi Vice Chancellor Professor N Khagenda ex MLA Case Loken Amzugi President Shamzai Yauna Miyu Kyana Saru Yaki Wangang Kibisna Fondona Kibida Laikidaba Siram Magiasi Samaz Asibu Achuma Maike da Puna Botnaramba Miyu ini Haina Singtanaki Akogi Tashin Harab Akogi Mana Pumo Upabi Makara Pamaga Potaka Upabi Director Alu Vishigi Alu Vishigin Madaki Tungi Fisher Generation with the Narol Sing Shibiba Bugin of Chapivar again when the Tambiga the Maribang Shiba nationalism Adagi Madam the Mushiba, Taxi Kashi, Togolo, Adagi Magi, guide the bit of Alamaching, with Manipuri of Big National Federation of Postal Employee Makada Bharat Pumuda Pangthopa Strike Sogotuna All India Postal Employee Union P3 All India Postal Employee Union P4 amasung All India Gramin Dak Seva Union Manipur Divisional Branch na sinduna Imphal Head Office tanga siwakan mifam sathakre All India Postal Union P3 Manipur Division ge Secretary M Navachandra na phongdorakpada Tare Suba Central Pay Commission da Gram Dak Seva da thabak toriba singsu civil servant oina chansindana ba haibada tadaba employees ge allowance kakhibagi mayokta khongjang se sanction bani haiki GDS कोई 3 लाख से लेवल इंटरनेशनल लेवल GDS कंपनी से कोई ना 7 पे की परविदा इंक्लूड तो होलो है अदु कोई ना रिजेक्ट और पा उमंगलाई कनबा अपन बलुप उकल न सिंदुना तांकुल नुरा अबगी मतंग दा खनने न मिफम पांगथोक न सेम साखरे तांकुल नुरा अबगी थर्मसी मसागी ओफम थोकपा असुंबा असेंगबा परिंगदा पांगथोक न बा होना दबा यादबगी तंगाई फदब कया लाकपदगी मिफम मसी पांगथोक दबनी हारी होजिक अतै अहेनबा पाउसिंग मांगोइना ब्रेक अमतंग अमुकन लोमिनसी अमुकन तराम नोक्चरी सखंगदबा खुलाई पाइबसिंगना kapsulakpa nomaina panbadagi sahi tarahum duram surabanu pamasama mabukta panduna langol gesiz hospital da ruba phibam dalakat nari solbanu pamasa sigi maming marim etwil apokpa marim tolkham Technopal subdivision gi manung channa biulara khuldagini etwil komla thabida leiba St Paul High School da class 6 tamliba mahiroini thodosi ngase ayu pung 3 thurum tabada thokibani mahak kakshing da leiba Lanai hospital amada pukatuna lakat narba matung phibam lurakpadagi siz hospital da pukalakibani hari
ISTV News na phangma pauda palian taleba kuntruk suba sector AR gi headquarter gi nongmai masa pa ba mioi kharana mioi ama phana na bata na bada nongmai ka pa gi yum gi jaksang gi thongjil da leptun leiba itul gi pukta panduna soki bani hari thododi pauta bada khul gi miyam na civil dress ta lakhi mioi sing adu phana na ba hona bada angobu masu gi kar ma tongduna na thoki makoina tanar ki ba mioi ni chingna ba ma phar ga pukhi hari mana imung da dum le ngai da masak khang da bakana na khang de o machi ama machan cylinder ha su khang de underground ha khang de moi la ga mi ta nar ga kap da phalang phawr ga pan da ngang da Kanglai Women Society gi mangarak su foundation de thorom ka sapathiam le kai da leba society asigi office da pang thokre lamdam asigi samilong gi phibam phagar han bada lamdam asigi nupi sing da logu da ba thodang sing gi matang da set pa phirep lomin na ki hari KCP Pore Maitei Lupna Manipur University Mathakta Thamlomba Thingba Matam Pumbi Wena Kom Thokle Hari Lubasigi Publicity Secretary Maliam Ngan Ba Maitei gi Cherol Abana Manipur University da Mahiroi Amadi Oza Singh Damak Paikaliba Thabak Thorom Singh Niyom Naina Amadi MU Manungda Sengwat Sagaliba Asida Quality Lena Saganaba Lupki Maketigi MU Authority da Kanghanduna Laki Lupki Wapambu Lebak Miyam gi Wapamni Haiduna Lumna Logduna BC Amadi Finance Officana MU Authority gi Mot Chinduna Lupna Thamgi Wapambu Thabak Wena Paikalamba Amasong Matungdasu Mahiroi Oza Amadi Lebak Miyam gi Phagadaba Thabak Tawgani Kanghalakpadagi Lupna Thamlumba Thingmadu Komthokpani University asibu masak naiba ama BC Amadi FO na Ohelakani Habigi Lupki Thazabani Hari Nupilal da saru yakibi nupi singi maming marakta maitei pangal nupi amata yaw da basalai thibani haina pangal political society gi chief advisor Sitara Begum na phongduragli society asina sinduna Manipur press club ta pangtho ki baga humdrangam suba nupilal ningsing numita wafam asi mahana phongdo kibani thromasda Impal East ke jila parishad ki adhyaksha P Bimula pangal political forum gi chief advisor AR Khan president KS Khan Wangangloi AI Khan su saru yaki Sitara ana makha taraduna nupilal da khergau sabal lekai dagi sara bibi khetiya wal lekai dagi sajau bibi kai khudagi tombi bibi khergau dagi karam bibi na singba pangal nupi kuntharom na saru yaki adubu government na nupilal ning sing thorom pangthokpada pangal nupi amatagi maming panbide asugumba ningam da basigaloina sai khudangi nupilal ning sing numit ki manguna na muslim nupi sing na thorom ase pangthokpani haki मानव खुनाय अम होइनबगिदमक्ता अखोय मसी पांथोक्तब यादे सरकार से मेकअप थोहनदब यादे मरमदी इचा इनाव लारिक लाइसो हैद्रिंगै मतमना अमनी ngasi dilari hairabani na muslim nupi nupa sing sidi leibaki thodok ta karim te yawram daba mangeni hauki ba khongjom landa ipa ipu singna lan adu da yawki ba saru yakhi ba penbi da nei ning thauna machan macha piraga leipak asida maitai pangal laiba jat adu khunda halamma ba adu gumba khunda halammi ba nupi sing ima singbu ijat tawirak ta ba haiba se khoi thamoi da pendi All Manipur Nupi Marupna Legal Services Authority Sandal District Lamjing Makada International Human Rights Day Throm Ngarang Moregi Sabang Phaida Pangthokre Thromasda Judicial Magistrate and Soni Kumar Hill Tribal Council Moregi President S.T. Mate All Manipur Nupi Marup ki President M. Sakisu Saruyaki Film Gamari Lenaba Thabak Throm Singh Makata na lepage khongjang sanction khigani hari Doinana December Taraga Marida Sobo Miam gi mifam ama pangthong na basu ngasi pham ki ba mifam ama na lepnari haina film forum Manipur gi secretary Somen Moirang Sana phongdoragli film forum amadi masigi saruk oriba lupsingda KCP MC Paikhomba URF lalhiba amadi NRFM na asoba sen gi demand torokpadagi haukiba December 8 dagi film ga mari lenaba thabak thorom khudimak leptuna lakpani yamasigi matang da ngasi lamphel da leba film forum office mamang da miam gi ba mifam ama pangthokre Mifam asida UCM gi President Johnson Elangbam yauna Civil Society Organization kaya gi lusing basing su saruyaki forum gi advisor oriba NGTS Kumarna film gi thabak tawriba singda sel gi demand torpase laibak thibani demand asi handok pinana ba appeal tawki kali ko mahanat ki matang sida gil tara mari sidagi film forum gi president na daga secretary na daga leaders kana paisa khajal laga pingo ngamano pirano Madam Relaganda, President the Mayim the Kapame, Secretary Kapame, Adu Kapame, Haimu Matanda, Madugi reaction do. Film shooting or Madam, film shooting to Matanda, Miss Do, no way Kapame. Otherwise, Aki, a come to living as a film from Amalay, one locally was it. Forum gi Secretary Somen Moirang Sana Film Forum ga Chaminariba Sister Organization Taraga Marida Lup Ahum na Taruk Liba Demana Sigi Matang Danga Sigi Mipam na Kupna Kanare Makatana Tabuk Lepagi Kongjang Junction Magalona Soba Mipam Ama December Taraga Marida Pang Tokuna Kanar Matung Pirep Ama Logan Haki
ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯑꯍꯦꯟꯕ ꯄ꯭ꯔꯦꯁꯔ ꯂꯩꯕꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯐꯤꯂꯝ ꯐꯦꯇꯤꯂꯤꯇꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯁꯤꯛꯁꯇꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 14ꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞꯇꯨꯅꯤ ꯆꯨꯒꯗꯧꯔꯤꯕꯁꯦ Sandel district ki manung chana leiba saibom khungining thau oramba laikhidraba Jameson Haukip amasung mahake loinabi hatkhonem Haukip amadi mayanupa RK Tarasan gi ningsing nungbi ahum khulasida maikum hangdokre tormasida Saulban Kendra gi MLA RK mo Tenopal Kendra gi MLA Korung Thang amadi khulkya gi Sipsing Saruyaki ningsing nungbi sing asi RK Tarasan gi loinabi avai Haukip na mahake pokpa mama mapa amadi mapure ningsing duna jungbani hari All India Primary Teachers Federation na sahi ani khudingi pangthokpa biennial conference ta saruk yanunaba mioi chamag ni pana saba timma manga se Imphal thadokre All Manipur Elementary School Teachers Association office ta pangthoki walam thab ge thormasida General Secretary Shesh Shantakumar na conference asida state asigi oibe su khara su pakatuna khanarba matung Prime Minister office ta cherol pishin gani haiki India ge apunba integrity harmony amadi ekhoi gi peace sigi panam dai koi sai ani khuding ki koi state barak ki top se to hong kan dai koi higher go conference bang ko adang hasila masina puntari suba biennial conference ni Thasigi taraga manga tagi nimitara ni sathakadaba Imphal Book Fair miyam na saru ya biduna mapung phan binanaba Art and Culture ge secretary K Radha Kumar appeal tawri Art and Culture go pista pangthokpa pau mi phamma madam hana makha taraduna Central Library Imphal na Raja Rammohan Roy Library Foundation Kolkata go samnaduna thau ground da pangthokadorba fair sida stall chamarom hangani masigi manungda mapandagi maming lerba farm kaya su saru yagani miyam da kanaba larik kaya ataba mamalda leibigi khudong saba pigani fe sigi saruka moina tongan bakhane nabigi thorom kaya su pangthokani haiki sileba Kolkata Book Fair go gurisi at the same time pangna ba at least madmu yo hong andra so North East region sida manu Book Fair mo ba ha se ko target ni sida parents students general public and corporation reviews lo PBU ko so no kan ba ta ke British ki makhutagi Indiana ning tamba phanglaba sahi humpu helabasu Manipur gi miyam na maning tamna government ki mayok to khalaw amata law bangam driba sidagi koknanaba statehood squad miyam gi apamba phongdo phamma pham oina lawthok haningi haina JDU Manipur State Unit ki President M Tomina phongdorukli ophamasi ngasi JDU gi office nauna hangdokpaga mari lena mahana phongdokhibani pawgi phamadu da JDU gi Senior Vice President Limzalet Haukip amadi advisor Shesh Malim Jaw su saruyaki Tombin makatana India gi atai state chingda miyam gi protest of sing state government sin allow thok tu na thamli Manipur gi oinang si phawba law thok ta basina miyam gi aning mapa ma phongdok na bahona bada DC na singbadagi permit lobo mathau tari miyam na su apamba amadi penda ba phongdok pham leitabadagi ngahak leitana police ka muknari asiguma singa sidagi kokna ba state square bu miyam gi protest area oina law thok kadabani Manipur da traffic jam to na tholiba amadi accident thopge chang ka hena wangliba asidagi ngak thok na ba government na proper parking area sem gadabani haki Praja miyam gi dong ta khallaga proper parking ama pidrabadi अखोई स्टेट गवर्नमेंट की सेक्टर की करोड़ पैसा चलगा लंबी पाथोए पाथोखिब लंबी पार्किंग ओइसले लंबी पाथोए हाइबगी लंबी चचरिबसिंग अदुदा करिगुमदा खुदोंग चाव फंगदे Parliament ki ngasi ni san manumita hom suba amasung mari suba session mai pakna sathakre ngasi ki session sida sel thum amasung chakwa thorangi agenda oina Louis policy foreign direct investment population influx amasung identity crisis ki matang da pukatuna khanaki delegate singdagi marik chumbo wafam kaya phongdok narba matung da mari suba session da recommendation ahum lawkre awang post that singda aina yadaba mong da changsilakli ba miu singi problem asi solve tongnar ba mateng pangba awang no pot lamdam gi yellow phurup amasung tribes singna ain kaina sanslagba si yang sinduna control tongna bahona bada constitution amasung ain gi oiba upai phanganba lonena working group na Indian constitution gi article 511 amasung citizenship act 1955 samdokpa yaba singi oithokpa thibada su ayaba piki haina nasigi mi phamadu khanaki Theater Center Manipur State Kala Academy ke khusam naduna sathariba niputruk suba creative director singi short play competition gi ngasinini sanbanubita MDU gi phaucharong amadi People Art and Dramatic Association gi mihat utkre sahi asigi April 3 mapanda Sagolban Bijay Govinda da non local amak
नोमेना काप के थोदोक चेनब केसीपी की मियोय अमा यावना लुप असगी मियोय अहुम इम्फाल वेस्ट पुलिस कमांडो ना फारे हरी पुलिस की पीआरओ की चेरोलमना थासगी मपंदा उरिपो क्वेश्चनम लेकाइदगी केसीपी की एक्टिव मेंबर हंजबम दिनेश्वर शर्मा सही कुंथ्राग मंगा अपोकपा लेखिद्रबा जितेश्वर लेफम ब्रह्मपुर थांगपात मपाल फागत की माना फोंदोरपदगी लुप असगी एक्टिव मेंबर ब्रह्मचारी मयुम राजमणि शर्मा सही निफु अपोकपा गौरबाबू उरिपो खाइदेम लेकाइद लेब मियोय असि डीएम कॉलेज गेटगी फागत की राजमणि फोंदोक सबदा सगोलबन विजय गोविंदा नन लोकल कापद चेनई मखाताना फोंदोरपदगी अमुक उरिपोक तरोंगम लेकाइद लेब ओइनाम सतिन कुमार कौब मियोय अमगी युमदा थमलंबा 9mm पिस्तौल अमा मरु अहुम यागन पिस्तौल अमा रिकवर तौखी खुलासिंग अदु खुंद्राकपम कन्बा सही निफुतरेट अपोपा श्याम किशोर लमसांग तौथों खुनौदगी मियोय अमना सिनरकपनी हाइबदगी निमित सिमक्तदा कन्बा सुमयुमदगी फागतले हारी अमरोमदा इम्फाल ईस्ट पुलिस कमांडोना इतम नुंगोय एरियादगी केसीबी पाइखोंबा कांगमुगी मियोय अमा फारे फारबा मियोय सिगी ममिंगना लाइस्रम बिनोय सही कुंथ्राग हुमदोय अपोपा कोब कवी हारी हौसे मखाताना सानबगी पावलोबिसी हौजिक सानबगी पाव बोयाई निंगथौजमदगी लोबिरसी सथरिबा याखै मापल सुब सीसी मीट ngasi sanakibा ani suba pre quarter final match da SSU singjamaina nisa thangmai bunbu maithoi biduna quarter final sangkhre All Manipur Football Association senduna Imphal gi mafal kangjei bungda mafal gi team ahum yauna punna team kunma thoina saruk yaduna tha sigi tang ani dagi knockout basis ta sathariba yankhai mapul suba Sir Surasan Singh KCSI CBE Memorial Football Tournament ki ngasi sanakhiba ani suba pre quarter final match ta SSU singjamaina nisa thangmai bulbu goal ani sinoda maiti bipiduna sathariba sisimit asigi ani suba quarter final sangba team oikhibani SSU singjamai gi mai pakpagi goal ani adu TIS Rosanna match ki kuntaruk suba minute goal ama sanki atopa goal aduna Rajuna goal attempt toksilpa ball ama isa thangmai bangi defender K Phalguni gi makuta pan badagi center referee na penalty kick phiki penalty kick adu L Gogosana match ki kunthra manga su minute sanduna match asi SSU singjamaina nisa thangmai banbu goal ani sinoda maiti ba phiki match asida nisa thangmai bangi sanaroi K Phalguni da center referee Ravina yellow card piduna makhatana foul togduna ba warning tokhi sathariba yakhai mapal suba CC meet asigi mathangi match tha asigi tang 16 gi nungthil pung ama makhai tabada Sagombal United amadi Football Club Jalen Sadar Hills ka sanaragani ngasigi mai palaba SSU gi singamai gi coach Sonil Kumar na karma matam dagi team si preparation to hobi khibike 10 days gomba sore preparation akoi state league loi khibitagi kar gap lai ra chako boko pam loi ra 10 days gomba de koi khatang ama preparation thanghawi sigi batang ngasigi match se soidana mai pakem ni habi thajaba lebi khibra asli full confidence le koina preparation lai biki koi playerseng khara sorak pam kong khara farak padagi koi ngasi full conference na koi dum thoigani na khala sadam lai mathang sanagadar quarter final si Dinter Football Club Mizoram gani masidadi kay habini asi mo ki performance udribine team bi habdi ngamde adu ko angang sing ji player sing sin full kanol leibina ana ya yaw da ba kanol leibina ko thajaba adum thoigani na khal thank you thasi ki tang tara tarukta quarter final match ta Dinter FC Mizoram ga ngasi ki mai palaba SSU singamai ga sanaragani Tara humdoi suba Manipur Veteran Cricket Tournament ki ngasi sanakiba match ta Sam Khagempalina KSC Lambulenbu wicket ahumda maithiba pikhre sahi yam silaklaba ahal loriba sing masa mau phana matam sangna lainabagi pandamda Manipur Veteran Cricket Association senduna tha sigi tang taruktagi team tarana group ani thongna khaidoktuna Langthabal Public Ground da sathariba tara humdoi suba Manipur Veteran Cricket Tournament ki ngasi sanakiba match ta Sam Khagempalina KSC Lambulenbu wicket ahumda maithiba pikhre Sam Khagempalina toss ngamduna fielding side khanki ahanba innings ki batting tawkhiba KSC Lambulena over kunthra da wicket tara turaga run chamaga supna manga lawki masigi pakhumda ani suba innings ki batting tawkhiba Sam Khagempalina over kumanga ga bon manga da wicket tare khak turaga apiba target adu yauduna ngasigi match asi mai pakhibani match asida Sam Khagempaligi Tezbantana wicket ahum amadi run kumathoi logduna man of the match takhre hayeng model club team bi singa makha amadi DSU kwa kaithelga sanagani ani suba sub junior volleyball tournament ki final da
YMDO Hairangoi Thong amadi IKYC Irengbamga sanaragani REDO Irong Sesaba Makhal Laikaina Sinduna Tha asigi tang taretagi punna tim tarani thoina group mari thokna khaidoktuna chathariba ani suba sub junior volleyball tournament ki ngasi sanakiba ahanba semi final match ta YMDO Hairangoi Thongna NYBA Naurembu set ahum ani taranipan kunmanga kunthramdoi kunthramatoi kunmanga kulumdoi amadi deciding match ta taramanga taramathoi da maiti biduna final sankhibani ani suba semi final match ki sanakibada IKYC Irengbamna RUDA Irongbu set ahum ama kumapal kuntaret taratret kumanga kunmathoi amadi kumanga kunithoi da maiti ba pikhi tournament asigi aroiba match tha asigi tang taromdoi da sanaragani makatana sanabagi pau kharaga pizari hayangdagi hogadoriba taruk suba Manipur State Canoeing and Kayaking Championship ta saruk yagadaba Sendra Youth Club amadi Anobo Mangal Foundation Sendra Thanga gi sanaroi amadi official sing pungning thogatpa amadi mai pananabagi thoni bangasi PDA gi chairman Tongbram Mangi Babu gi Babu Paradari ba quarter da pang thokre chairman sanaro singda t-shirt yanthokpaga loina pungning thogatki Somong Sarem Youth Club na sinduna Somong da sathariba ahum suba Palmai Pung Kamau P Memorial Zeliangrong 6-a-side football tournament ki ngase sana ki bahana match ta RYC Ragailong Ebu goal mari ani damai thiba pikre anisba match ta ka samthong amasung Kenthalong goal amamam chanaduna draw sakre ahumsuba match ta Dindailong na namthanglong bu manga sunu damai thiba pikre manisuba match ta Sarem asi amasung namdailong goal ani chanaduna draw sakre Social Sporting Club Sectana Sinduna Association Asi ground na sathariba ani suba Lamlai Kendra Village Boys Men's Open 7-a-side football tournament sector trophy gi ngasi sanaki bahana match ta NEYO Sanjan Bamna EUSC Telugu goal ani sunu da maiti ba pikre ani suba match ke sanaki bada BSU Kakchingna YYC Yorbungbu goal ani ma da maiti ba pikre Manipur Amateur Bodybuilders Association gi minyang makada ani suba Anand Memorial Bodybuilding Championship mathang sahi gi January ani dagi sayang daliba usabahon club ki hola pangthok lagani saru yaning basingna association asidagi akupa marol khanglaba yagani hari All India Football Federation gi minyang makada pangthok liba I-League Second Division Football League ki home ground match oina hayeng nungthil pung ama makai tabada Kumalampak Main Stadium da mari suba match oina Mahawadin Sporting sanaragani hiramasi matangda singmairong da classic grande da promising amadi team ani official singa pre-match conference ama pangthokre conference atu da Mahawadin Sporting Club ki coach Subrata Bhattacharya manager Belal Ahmad Khan amadi Neroka FC ki coach Gibrai Khan general secretary Mani Mohan Sarvia ki Mahawadin Sporting Club ki coach Subrata Bhattacharya na phangdoki bada hayeng sanagadoriba match asi deciding match oibana yamna maruiba match ama oigadori opponent team oidiba Manipur gi masak nairaba sanaru singna semba Neroka FC taraina logde match asi mai partner na bakan honagani haiki I told my players and officials that we will get the good reception in Manipur and it is happening because the Manipur peoples know how to give the respect to the another football teams and it is very much thanks to the Neroka for arranging everything. It is very good and we are very much happy and we will try to give our best tomorrow. FC Neroka gi coach Gibrai Khana India gi manungda yamna liraba maming leraba state amagi team masna mamangda I-League sanaram labani kari suninghana balitana hayang match asi mai partner ba kan honagani haiki yumna sanabani na akoi laijaba kathoktuna bhabok mayam gi damakta club gi damakta moina 110% moi pangan lokthoktuna ayasi lokthoktuna pukning changna machimana moina Manipur gi damakta sanaba ha do pam Hauzik ngasi nomagi oiba ai ngasagi pau pizari ICAR lamphel patagi phangba pawgi matungena ngasigi khwaidigi sabase Celsius degree kunga mathoi dasmit khumboki khwaidigi ingmana Celsius degree taret dasmit taret boki nungsati yawi singmanil ga chang ayukta sada mathudra gani pang minyung matungda sada hukuni pang nong chuk Hozalo selak pada maru iba pau amukan epizari
लाइनिंग द खेना बथंबा अमदी सेक्युलरिज्म द सिंगनरक पार्टी खुदिंग मक्तगी सेक्शन बतंगाई फदे हाइना डिप्टी चीफ मिनिस्टर गखांगम न फोंदोखरे दिसंबर 13 की अहिंग नोंगयाइदगी नेशनल हाईवे 37 इफाल जिरीबाम लंबी जिरीबाम डिस्ट्रिक्ट डिमांड कमिटी ना टोटल ब्लॉकेट चथरगनी लाउथोखरे अमदी तमिलोंग कोमला की महाव अमदी मसक मसु नोंग नोंगमगी हंथरगले हाइरी उसकी ISTV नि पिजबा पाव मतांग असदलो संजरे मियंग ताबिरिब सिंह अमकन खुरुंजरी